ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯁ꯭ꯇꯦꯖꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯏ ꯃꯁꯤꯗ ꯂꯥꯛꯏꯕ ꯋꯥꯍꯪꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯀꯝꯄꯥꯛꯁꯤꯗ ꯁ꯭ꯇꯦꯖꯁꯨ ꯊꯤꯡꯕꯒꯤ ꯋꯥꯈꯜ ꯀꯟꯅ ꯊꯣꯛꯂꯛꯏꯁꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅꯅꯤ ꯑꯩꯈꯣꯏ ꯗꯦꯚꯂꯞ ꯇꯧꯔꯛꯄꯁꯤ ꯆꯥꯎꯈꯠꯂꯛꯄꯗꯣꯏꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥꯅ ꯌꯥꯝꯅ ꯆꯍꯤ ꯈꯔꯁꯤꯗ ꯌꯥꯝꯅ ꯁ꯭ꯇꯦꯖꯁꯨ ꯊꯤꯡꯕꯒꯤ ꯈꯣꯡꯖꯦꯜ ꯀꯟꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄ ꯁꯤ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯂꯒꯅꯤ ꯌꯦꯡꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝꯗꯨꯗ ꯖꯦꯅꯔꯦꯜ ꯅꯥꯇꯥꯏ ꯏꯔꯥꯕꯠꯀꯤ ꯁ꯭ꯇꯦꯖꯁꯨ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯖꯁꯨ ꯑꯃ ꯊꯤꯜꯂꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯤꯖꯝ ꯏꯔꯥꯕꯠꯅ ꯌꯦꯡꯄꯨꯔ ꯀꯃꯒ ꯕꯂꯥꯕꯝ ꯕꯥꯒꯥꯟ ꯑꯁꯣꯝꯗ ꯃꯤꯔꯣꯜ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯚꯣꯠ ꯂꯦꯞꯇꯨꯅ ꯌꯨꯝꯒꯤ ꯋꯥꯇꯔ ꯂꯤꯁ ꯂꯧꯔꯒ ꯚꯣꯠ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯍꯤꯖꯝ ꯏꯔꯥꯕꯠ ꯃꯐꯝꯗꯨꯗ ꯊꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯤ ꯄꯥꯟꯗꯝꯅꯤ ꯏꯇꯤꯍꯥꯁꯀ ꯆꯥꯅꯩ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩꯒ ꯌꯦꯠꯄꯗ ꯍꯤꯖꯝ ꯏꯔꯥꯕꯠꯅ ꯕꯣꯔꯥ ꯀꯝꯄꯥꯛꯇꯨꯅ ꯉꯥꯛꯏ ꯍꯥꯏꯁꯤꯅ ꯊꯥꯖꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯑꯒ ꯆꯟꯗ꯭ꯔꯄꯨꯔꯒ ꯀꯃꯥꯡꯒꯥꯗ ꯑꯋꯥꯠꯄꯒꯤ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕꯗ ꯆꯟꯗ꯭ꯔꯄꯨꯔꯗ ꯂꯩꯔꯦ ꯃꯔꯤꯁꯨꯕꯗ ꯉꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯏꯕ ꯖꯣꯟꯄꯨꯔꯗ ꯕꯦꯇꯤꯒꯤ ꯃꯥꯏꯈꯨꯝ ꯑꯃ ꯍꯥꯡꯂꯤ ꯑꯁꯤꯃꯥꯏꯅ ꯇꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁ ꯍꯪꯒꯠꯅ ꯌꯦꯡꯕ ꯑꯃ ꯆꯪꯏ ꯏꯇꯤꯍꯥꯁ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯇꯤꯍꯥꯁꯇ ꯐꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯅꯥ ꯐꯕ ꯊꯧꯅꯥ ꯐꯕꯤ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯒꯤ ꯃꯤꯇꯝꯁꯤ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯍꯧꯈ꯭ꯔꯕ ꯏꯇꯤꯍꯥꯁꯀꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯤꯡꯖꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯁꯤꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯆꯥꯡ ꯍꯦꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯖꯁꯨ ꯁꯨꯝꯁꯤ ꯁ꯭ꯀꯤꯝ ꯌꯥꯎꯍꯧꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅꯁꯨ ꯑꯇꯩ ꯃꯌꯥꯝ ꯌꯨꯡꯕ ꯍꯧꯋꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯏꯟꯗꯨ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯕꯣꯔꯥ ꯀꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯁꯨꯒꯤ ꯏꯍꯧꯕ ꯆꯍꯤ ꯈꯔꯁꯤꯗ ꯌꯥꯝꯅ ꯂꯥꯛꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁꯀꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯅꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯜꯁꯤꯡꯗ ꯍꯦꯟꯅ ꯑꯆꯨꯝꯕ ꯃꯣꯔꯦꯜꯒꯤ ꯊꯧꯅꯥ ꯂꯩꯅꯕꯒꯤ ꯊꯧꯅꯥꯗꯨ ꯎꯠꯄꯒꯤꯗꯃꯛꯇꯅꯤ ꯂꯥꯛꯀꯗꯕ ꯗꯤꯁꯦꯝꯕꯔ ꯇꯨꯌꯦꯜꯞꯇꯁꯨ ꯅꯨꯄꯤ ꯂꯥꯟꯒꯤ ꯁ꯭ꯇꯦꯖꯁꯨ ꯑꯃ ꯀꯝꯄꯥꯜ ꯃꯥꯅ ꯈꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯄꯗ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯕꯤꯔꯤꯕꯒꯨꯝ ꯃꯇꯨꯡꯗ ꯂꯥꯛꯄꯗꯁꯨ ꯊꯣꯛꯈꯤꯕꯗꯁꯨ ꯃꯌꯥꯝ ꯈꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯃꯁꯤ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯑꯣꯏꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯄ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯃꯁꯨꯡ ꯃꯁꯤ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯃ ꯊꯝꯖꯒꯦ